Environment kannaba hotnabada isana hana bab taba changi. Hauzik state asida mahosagi khal kaitharakduna environment gi phibam hainingai leitana nongmagi sokchilakli. Sokchilakli ba environment gi phibam asi kannaba hotnabada aikhoi punamaki thodang changi. Environment karamna kangani amadi kari thodang lawgadage haibadu miyamna bab ta hanba changi. Ngasi mak state asigi sanglaba chingsang napomsing nongmagi maru koksilakpada natana tampaki lamda hauramba mamal yamlaba uwa singsu nongmagi masing hantaragli. Masi aikhoi miyoibana environment gi phibam kannaba hotnabagi thodang watpadagi oirakliba phibamni. State asida soksilakliba environment gi phibam asibu kannaba ngasi mak sarkar amasung tongan ba lanai lupsingna kanna hotnarabasu khwaidagi maru wariba lamdam asigi miyamna laukhalakliba thabaksing adu khangba watpa amadi mateng pangba watpagi phibam amada lairi. Environment kanba haibasi mipum khudimaki thodang changi. Manipur sarkarna westland amasung pat kannaba ek chatharabasu thabakta ningthina onthokpa ngamdana lairi. Maru oina aikhoi miyoibana hingmada sijinnariba plastic ki polamsing amadi fatta hauti mafam chana hundokpa natraga manghanbagi thabak asi ningthina chathadabana amukka hena environment ki phibamda sohallakli. Hiram kayada sijinnariba plastic ki polamsing asi lambi sorokta natraga yumgi akoibada amadi state asigi maru oiba turel singda hundoktuna mahousagi phibamda hena sokchilakli. Malemda atangba fresh water lake ama oiriba Loktak Pat asisu Nambul Turen, Imphal Turen yauna pat asida itinpham oiriba tureldagi putharakpa plastic ki polamsing amadi phatta hautina nongmagi ising mosilakpada natana pat asigi khongnungsu thengalakli. Manipur sarkar gi Loktak Development Authority gi makhada Loktak Pat ki phibam asibu kannaba lupa crore kaya thadaduna phumdi sengba amadi Loktak khongnung tengthoklabasu madugi kanaba pandam adu phangba ngamdana lairi. Environment kannaba honabada isa hana gyan taba changi. Madugi matung imung manung amadi samasta lairiba mipum khudimak changi. Matamdudada maru oiriba plastic ki polamsing amadi phatta hauti sing adu mafam chana thambagi hainabi ama lakani. Loinana ching amasung tamgi mafam kayada matamga chunaba uhai wahai amadi afaba makhalgi upambi sing thaduna environment kanba honaminaba changi. Ngasi mak lamdam asida soksilakliba environment ki phibam asi kannaba hotnabada sarkar khakta natana tongan ba lanai lupsingsu chongthoraktuna thabak kaya paikhalakli. Malemgi oina June gi tang mangabu environment kanba numit haina palan thorong pangtholiba adugi nunggi oiba wakhalon adu punna khangminaduna environment kanbada aikhoi punna thodang lominasi. Tabiriba khwai punamapu wakhal loksing YouTube channel na thagatpa phongdokjari. Mathangnasu asigumba pungning wakhal thaugatpa wakhal thauna hapa khangjinbada kanaba kaya ama wakhal loksing YouTube channel na mayamda share tawjage. Wakhal loksing YouTube channel asibu support tawbiba oina like, comment, share amadi ngasina ahanba oina wakhal loksing YouTube channel asibu tabiba oibirabadi subscribe tawba kawbiganu loinana bell icon su all the thambiyu. Adom gi support Wakhal Loksing YouTube channel na matam pumbada khaurang na ngaijari. Adom gi suggestion su matam punamakta taram na oksari.